Perfect Ionic Minerals Drop, Perfect Women Care, Perfect Active Brain, Perfect Plus, amadi Perfect Glow. Productsing asibu pambiba miyoisingna pizariba number asida contact tawbirau. Yai Lifestyle Private Limited. Pau. Noina larik to kan paraga ne aphawba mi oinaba. Nama aina ne mai hingka gai koro ka gai hotnarise. Pau. Isu sidi. Pau. Pau. Kanna. Nabung di kai satkraba. Manong tale hopani. Pare. Breng. Ima. Kau kare. Lari kita pausuk ayate habatare sepa. Ai bi agi sane habido tokna pagna khidreda. Breng. Ima ay sauning ita iti. Aina sakuya ni desa lagi dai khoidaw sauning ai dai. Breng. Kada ganuni noy po. Hanu binena tamisna ne mamana bina. Nahada wa takat tekna lai. Mana ne khus iga khwang nai ga. Sahi sani yang kai subi dauna. Haina zade da yamna ai. Breng. Rima. How tamwa. Breng. Ay ngarang nangonda hawaibudu parabulang ko. Pare tamo. Kai. Se, nabunggi mang tiro se. Puksina abana ibung singarang se. Kaino haksang sisu ya nungaite haiba. Se tiro ne. Se tiro. Ay damsage. Se tiro. Tira ke tamo. Se tiro. Hana, apo katara ke. Ima. Abu ka lari ne. Ay na tawi ba tawsida concentration view ne. Nang suya yaro nang. Tawrisi yengone. Nakokto yaro nang. Hauredo. Lari khaita bisina marola ma. Nakokse yadrabne nakokse suya yadrabne nang. Miriam sina marola ma. Hanu be kumnai na sen bisina marola ma. Se. Ya. Tuose yaro. Paru no. Tuose. Kumagine. Matung mo nang chaulang jong to yo. Sine ne bai ne imong sung le le ji. Hello Sumay. Rebecca di maning gidale ho bane. Haima. Amta thamki ge. Inama ke jorge. Haima sauba. Nang laidana. Oh inama hoigi imungi lando mok hauraba. Adune si mayam si nabada ai warabani haiba. Adugi dine kemta khaluno. Noi family gi problem sing sa aini solution pura aban. Haima kari solution. Yai Lifestyle gi product Perfect Glow. Masi sisina badane inama gi mahing sing se loina mangi deba. Kan lauri se. To lauri deba. Ying na inama. Yai Lifestyle gi product Perfect Glow. Masi sisinabana mahing kaba, skin kamdekba, skin kujinba, kaya daging agtukpa ngamali. Adugi sumatakta skin bungog thokhali, nan thokhali, hena phazahali. Perfect Glow gi kanabalobi. Si thadi ai lesabi masa mala doina drop. Mala doini mi na manang bo. Haima, Ayo. ina magadorke. Haima, Ai puksenaba mayam ka na hauriye. ina ma adugi su yauriye. Ha. Sina ne Perfect Women Care nupi bisingda yam kanagazani. Yengwe ma. Nupi bisingna haksang phana tek ta kaidana leibada yamna kanaba piraba product ni Yai Lifestyle gi product Perfect Women Care.
ꯊꯥꯒꯤ ꯈꯣꯡꯀꯥꯞ menstrual cycle ꯒꯤ problem urinary tract infection female reproductive organsꯤꯡꯗ ꯊꯣꯛꯄ infection ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯦ ꯑꯗꯨꯒ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯗ ꯍꯣꯔꯃꯣꯟꯁꯤꯡꯕꯨ ꯔꯤꯒꯨꯂꯦꯠ ꯇꯧꯗꯨꯅ miscarriageꯅꯆꯤꯡꯕ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯣꯠꯁꯛ ꯑꯃꯅꯤ perfect women care ꯅꯪꯕꯨꯅꯦ ꯍꯥꯏꯌꯨ ꯏꯅꯝꯃ ꯑꯩꯈꯣꯏ ꯍꯅꯨꯕꯤꯁꯦ ꯀꯪꯈꯨ ꯀꯔꯈꯨ ꯑꯣ ꯀꯨꯝ ꯂꯩꯅꯥ ꯄꯨꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕ ꯄꯤꯠ 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 ꯅꯥꯔꯒ ꯑꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯑꯩ ꯑꯗꯨꯒꯤꯕꯨ ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯣ ꯍꯥ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯐꯦꯃꯤꯂꯤ ꯄꯨꯝꯕꯒꯤ ꯄ꯭ꯔꯗꯛ ꯌꯥꯎꯔꯤꯌꯦ ꯍꯩꯃꯥ ꯁꯤꯅꯅꯦ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯄ꯭ꯔꯗꯛ ꯍꯥ ꯄꯔꯐꯦꯛ ꯑꯥꯏꯔꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯁꯤꯅꯅꯦ ꯇꯥꯡ ꯆꯤꯛꯄ ꯆꯤꯛꯄ ꯅꯥꯕ ꯈ꯭ꯋꯥꯡ ꯅꯥꯕ ꯊꯤꯟꯕ ꯂꯣꯏꯅꯃꯛꯅꯦ ꯂꯣꯏꯅ ꯀꯥꯟꯅꯔꯦ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅꯃꯛꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯩꯌꯦ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯍꯛꯆꯥꯡ ꯐꯅ ꯂꯩꯍꯜꯂꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯁꯤꯡ ꯄꯥꯡꯒꯟ ꯀꯜꯍꯜꯂꯤ ꯑꯗꯨꯒ ꯆꯤꯛꯄ ꯅꯥꯕ ꯊꯤꯟꯕ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯗꯥꯏꯕꯦꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯁꯇꯃꯥ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯇꯨꯝꯕ ꯌꯥꯗꯕ ꯃꯦꯟꯇꯦꯜ ꯏꯜꯅꯦꯁ ꯕ꯭ꯂꯗ ꯗꯤꯖꯣꯔꯗꯔ ꯊꯥꯒꯤ ꯈꯣꯡꯀꯥꯞ ꯆꯥꯡ ꯅꯥꯏꯗꯕ ꯏꯄꯤꯂꯦꯞꯁꯤ ꯂꯤꯚꯔ ꯑꯃꯗꯤ ꯀꯤꯗꯅꯤꯒꯤ ꯗꯤꯖꯣꯔꯗꯔ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯑꯃꯗꯤ ꯀꯦꯟꯁꯔ ꯑꯁꯤꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯕ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯄ꯭ꯔꯗꯛ ꯄꯔꯐꯦꯛ ꯑꯥꯏꯔꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯗ꯭ꯔꯣꯞ ꯑꯗꯨꯒ ꯁꯤꯅ ꯄꯔꯐꯦꯛ ꯄ꯭ꯂꯁ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯕ ꯄ꯭ꯔꯗꯛꯅꯤ ꯑꯁꯤꯗ ꯑꯍꯟꯁꯤꯅ ꯂꯣꯛ ꯈꯨꯔꯤꯕ ꯅꯥꯔꯤꯕ ꯈꯦꯔꯤꯕꯁꯦ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯄꯤꯊꯛꯄ ꯌꯥꯔꯦ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯕ ꯁꯄ꯭ꯂꯤꯃꯦꯟꯠꯅꯤ ꯄꯔꯐꯦꯛ ꯄ꯭ꯂꯁ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯒꯤ ꯐꯠꯇꯕ ꯇꯣꯛꯁꯤꯟꯁ ꯑꯃꯗꯤ ꯏꯝꯄ꯭ꯌꯨꯔꯤꯇꯤꯁ ꯃꯌꯥꯝ ꯂꯧꯊꯣꯛꯇꯨꯅ ꯕ꯭ꯂꯗ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯕꯗ ꯃꯇꯦꯡ ꯑꯣꯏ ꯍꯛꯆꯥꯡꯗꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯄꯋꯥꯔ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯕꯨ ꯍꯦꯟꯒꯠꯍꯟꯗꯨꯅ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯏꯟꯐꯦꯛꯁꯟ ꯇꯧꯕ ꯈꯅꯥꯎ ꯅꯥꯕ ꯅꯤꯡꯊꯝ ꯆꯟꯕ ꯑꯁꯤꯅꯆꯤꯡꯕ ꯂꯩꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯕ꯭ꯂꯗ ꯒ꯭ꯂꯨꯀꯣꯁ ꯂꯦꯚꯦꯜ ꯀꯟꯇ꯭ꯔꯣल ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏ ꯍꯥꯔꯠꯀꯤ ꯂꯩꯅꯥ ꯀꯌꯥꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯄ꯭ꯔꯗꯛꯅꯤ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜꯁ ꯄꯔꯐꯦꯛ ꯄ꯭ꯂꯁ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯖꯕꯅꯦꯕ ꯐꯠꯇ꯭ꯔꯅꯦ ꯐꯩꯌꯦ ꯅꯀꯣꯛꯁꯦ ꯌꯥꯗ꯭ꯔꯕꯅꯦ ꯅꯀꯣꯛꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕ ꯅꯪ ꯏꯅꯝꯃ ꯑꯕꯦꯃꯤꯔꯥꯅ ꯀꯞꯄꯤꯁꯤꯕꯨ ꯂꯥꯏ ꯍꯩꯇꯦꯅ ꯆꯩꯕꯤꯕꯒꯤꯔꯣ ꯃꯥꯅꯦ ꯑꯗꯨꯒꯤꯅꯦ ꯑꯁ ꯑꯗꯨꯗꯤꯅꯦ ꯏꯅꯝꯃ ꯂꯧꯁꯤꯡ ꯂꯩꯅꯕ ꯕ꯭ꯔꯦꯟ ꯐꯅꯕ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯐꯅꯕ ꯃꯁꯤꯒꯤ ꯄ꯭ꯔꯗꯛꯁꯦ ꯁꯤꯖꯤꯟꯅꯍꯜꯂꯣ ꯄꯔꯐꯦꯛ ꯑꯦꯛꯇꯤꯚ ꯕ꯭ꯔꯦꯟ ꯄ꯭ꯔꯗꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯅ ꯕ꯭ꯔꯦꯟꯒꯤ ꯐꯪꯁꯟ ꯐꯒꯠꯍꯜꯂꯤ ꯃꯦꯃꯣꯔꯤ ꯄꯋꯥꯔ ꯍꯦꯟꯒꯠꯍꯜꯂꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯍꯦꯟꯒꯠꯍꯜꯂꯤ IQ ꯂꯦꯚꯦꯜ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯀꯣꯛ ꯁꯥꯕ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁꯇꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯍꯜꯂꯤ ꯑꯁ ꯏꯃꯥ ꯑꯗꯨꯒꯤ ꯄꯔꯐꯦꯛ ꯒ꯭ꯂꯣꯅꯦ ꯄꯔꯐꯦꯛ ꯄ꯭ꯂꯁꯅꯦ ꯄꯔꯐꯦꯛ ꯑꯥꯏꯔꯣꯅꯤꯛ ꯃꯤꯅꯔꯦꯜꯅꯦ ꯑꯗꯨꯒꯤ ꯑꯍꯨꯝꯗꯣ ꯂꯧꯍꯧꯔꯣ ꯂꯩꯗꯣꯏꯅꯤ ꯍꯟꯗꯛꯇꯤ ꯅꯆꯥꯁꯨ ꯃꯥꯏ ꯃꯤꯠꯁꯦ ꯈꯔ ꯁꯦꯝꯃꯒ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯝꯇ ꯀꯣꯏꯍꯧꯒꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯁꯨ ꯃꯤꯔꯦꯝ ꯑꯣꯏꯕ ꯈꯔ ꯐꯔꯦꯗꯅ ꯑꯗꯨꯒ ꯏꯃꯨꯡꯒꯤꯁꯨ ꯈꯔ ꯀꯥꯟꯅꯔꯦꯗꯅ 이마 알겠으네 퍼펙트 액티브 브랜드 아마 레하우스다 ꯂꯩꯗꯣꯏꯅꯦ 아이네 브랜드 팔아가네 라이카 빙빙빙 팔아가네 아이에서 비싼 거 있나 봐 ꯏꯆꯥꯅꯨꯄꯤꯅ ꯍꯌꯦꯡ ꯕ꯭ꯔꯦꯟ ꯐꯔꯒ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯀꯥꯟꯗ ꯅꯃꯥꯏꯕꯨ ꯀꯥꯔ ꯇꯣꯡꯍꯜꯂꯨꯀꯣ ꯄꯔꯐꯦꯛ ꯑꯥꯏꯔꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯗ꯭ꯔꯣꯞ ꯄꯔꯐꯦꯛ ꯋꯨꯃꯦꯟ ꯀꯦꯌꯔ ꯄꯔꯐꯦꯛ ꯑꯦꯛꯇꯤꯚ ꯕ꯭ꯔꯦꯟ ꯄꯔꯐꯦꯛ ꯄ꯭ꯂꯁ ꯑꯃꯗꯤ ꯄꯔꯐꯦꯛ ꯒ꯭ꯂꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ GMP ꯔꯤꯒꯨꯂꯦꯁꯟꯁꯀꯤ ꯃꯈꯥꯗ ꯄꯨꯊꯣꯛꯄ 100% ꯅꯦꯆꯔꯦꯜ ꯄ꯭ꯔꯗꯛ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯨ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯤꯌꯣ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯩꯒꯤ ꯃꯤꯡ ꯂꯧꯔꯤꯌꯥꯝꯕꯝ ꯅꯟꯗꯤꯅꯤ ꯁꯂꯥꯝ ꯁꯥꯕ ꯂꯩꯀꯥꯏ ꯍꯣꯏ ꯁꯤꯒꯤ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯤ ꯏꯁꯤꯡꯗ ꯌꯥꯜꯂ ꯊꯛꯎꯕꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤꯁꯨ ꯈꯩ ꯀꯥꯟꯅꯩ ꯍꯥꯏꯕꯁꯦ ꯉꯩ ꯈꯪꯉꯦ ꯅꯨꯃꯤꯠ ꯁꯤꯒ ꯊꯥ ꯅꯨꯃꯤꯠ 3ꯅꯤ ꯈꯛꯇ ꯉꯥꯏꯔꯤ ꯊꯛꯄꯁꯦ ꯑꯗꯩ ꯍꯛꯆꯥꯡ ꯑꯩꯈꯣꯏ ꯄꯨꯛ ꯆꯥꯎꯊꯣꯛꯑꯝꯕ ꯑꯗꯒꯤ ꯈꯣꯡ ꯈꯨꯠ ꯆꯠꯄ ꯌꯥꯔꯝꯗꯕ ꯁꯤ ꯂꯣꯏꯅ ꯁꯤ ꯁꯛꯎꯕꯗꯒꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯡ ꯈꯛꯇꯅ ꯄꯨꯛꯁꯨ ꯃꯌꯦꯡ ꯇꯥꯔꯦ ꯑꯗꯒꯤ ꯃꯥꯏꯗꯤ ꯃꯥꯏꯍꯤꯡ ꯍꯥꯏꯒꯠꯂꯝꯕꯁꯤꯡꯗꯨꯁꯨ ꯇꯩꯕꯗꯒꯤ ꯃꯥꯏꯍꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯐꯔꯛꯑꯦ ꯑꯩꯒꯤ ꯃꯤꯡꯅ ꯑꯄꯥꯕꯤ ꯀꯧꯋꯦ ꯑꯗꯨ ꯈꯨꯔꯈꯨꯜ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯩꯁꯤ ꯍꯥꯟꯅ ꯉꯛꯁꯤ ꯅꯥꯕ ꯑꯗꯨꯝ ꯍꯧꯋꯦꯕ ꯑꯗꯒꯤ ꯁꯥꯒꯟꯁꯤ ꯆꯤꯛꯄ ꯌꯥꯡꯂꯦꯟ ꯅꯥꯕ ꯑꯗꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯨ ꯁꯤ ꯊꯛꯄꯗꯒꯤ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯈꯨꯅꯧꯃꯛ ꯇꯣꯝꯕ ꯂꯩꯐꯝꯅ ꯅꯝꯕꯣꯜ ꯐꯨꯖꯤꯡ ꯆꯤꯡ
ꯑꯩꯒꯤꯁꯤ ꯆꯍꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 7-9ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯅꯥꯕꯁꯤ ꯅꯥꯔꯝꯃꯦ ꯅꯥꯕ ꯍꯧꯔꯛꯏ ꯑꯗꯨ ꯅꯥꯕ ꯍꯧꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ ꯍꯥꯏꯕꯗꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜꯒꯤ ꯃꯤꯅꯔꯦꯜꯁꯤ ꯊꯛꯄꯗꯒꯤꯀꯣ ꯑꯩꯒꯤ ꯏꯁꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯥꯡ ꯅꯥꯕ ꯑꯩ ꯆꯠꯄ ꯈꯣꯠꯄꯗ ꯉꯝꯗꯕ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯁꯩ ꯄꯥꯔꯠ 1 ꯅꯤꯂꯣꯒꯤ ꯑꯣꯏꯜ ꯄꯝ ꯃꯅꯥꯛꯇꯒꯤꯅꯤ ꯑꯩ ꯏꯁꯥꯅ ꯋꯥꯖꯔꯝꯕꯁꯤ ꯑꯩ ꯏꯁꯥ ꯂꯣꯟ ꯊꯣꯛꯆꯔꯝꯗ꯭ꯔꯦ ꯆꯤꯡꯁꯤꯟꯖꯔꯝꯃꯤ ꯑꯗꯒꯤ ꯈꯨꯠ ꯁꯥ ꯂꯣꯏꯅꯃꯛ ꯈꯣꯡ ꯈꯨꯠ ꯂꯣꯏ ꯄꯪꯊꯗꯅ ꯁꯤꯗ ꯇꯨꯝꯕ ꯉꯝꯃꯝꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯍꯤꯗꯥꯛ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯐꯕ ꯍꯥꯏꯗꯨ ꯑꯩ ꯑꯣꯏꯖꯔꯦ ꯑꯗꯨ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯄꯔꯐꯦꯛ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯩ ꯅꯨꯃꯤꯠ 5ꯅꯤꯒꯨꯝꯕ ꯌꯨꯁ ꯇꯧꯔꯨꯕꯗꯒꯤ ꯄꯨꯔꯥ ꯂꯣꯟꯁꯤ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯑꯦ ꯑꯃꯗꯤ ꯑꯩ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯝꯗ꯭ꯔꯕ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯗꯕ ꯃꯌꯥꯝꯁꯤꯅ ꯑꯣꯝꯁꯜꯂꯒ ꯍꯛꯆꯥꯡꯁꯤ ꯄꯨꯔꯥ ꯑꯁꯤꯕ ꯄꯥꯡꯈꯛ ꯑꯣꯏꯅ ꯂꯦꯜꯂꯨꯔꯕ ꯄꯨꯟꯁꯤꯅꯤ ꯈꯨꯠꯁꯥꯁꯤ ꯄꯨꯔꯥ ꯐꯥꯖꯤꯜꯂꯨꯔꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯑꯐꯕ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯂꯦꯟꯕ ꯉꯝꯖꯔꯦ ꯑꯩꯒꯤ ꯃꯤꯡ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯀꯥꯟꯆꯤꯄꯨꯔ ꯗꯒꯤꯅꯤ ꯑꯩ ꯂꯥꯏꯃꯌꯨꯝ ꯕꯁꯨꯗꯦꯕ ꯁꯔꯃ ꯀꯧꯏ ꯑꯗꯒꯤ ꯑꯩ ꯍꯛꯆꯥꯡ ꯑꯁꯤ ꯍꯥꯟꯅ ꯒꯥꯎꯠ ꯇꯧꯗꯅ ꯇꯥꯡ ꯆꯤꯛꯇꯅ ꯂꯩꯔꯝꯕꯗꯒꯤ ꯍꯤꯗꯥꯛ ꯑꯇꯩ ꯀꯌꯥꯃꯔꯣꯝ ꯆꯥꯏ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯄꯣꯔꯛꯄ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯄꯣꯔꯛꯄ ꯑꯁꯤꯒꯤ ꯑꯩꯅ ꯄꯥꯏꯖꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯁꯤ ꯑꯩ 2 ꯊꯛꯆꯔꯦ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯈꯨ ꯇꯥꯡ ꯆꯤꯛꯄ ꯒꯥꯎꯠ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯄꯨꯡꯌꯥꯡ ꯌꯥꯡꯗꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯌꯥꯔꯦ ꯑꯩꯒꯤ ꯃꯤꯡ ꯒꯨꯔꯨꯃꯌꯨꯝꯗꯒꯤ ꯂꯩꯐꯝ ꯅꯣꯡꯆꯦꯀꯣꯜ ꯂꯩꯀꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯊꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯏꯁꯥꯗ ꯅꯪꯒꯟꯗ ꯂꯦꯡꯕ ꯂꯩꯔꯝꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯒꯤ ꯏꯁꯤꯡ ꯃꯔꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯠ ꯁꯥ ꯆꯤꯛꯄ ꯈꯣꯠꯄ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯊꯛꯄꯗꯒꯤꯅꯦ ꯑꯩ ꯏꯁꯥꯁꯦ ꯑꯅꯥꯕꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯦ ꯊꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯗꯤ ꯑꯩ ꯍꯥꯟꯅ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯥꯗꯅ ꯍꯥꯏꯕꯗꯤ ꯗꯥꯛꯇꯔꯁꯦ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯗꯥꯛꯇꯔ ꯑꯌꯥꯝꯕ ꯃꯐꯝ ꯑꯌꯥꯝꯕ ꯑꯩ ꯂꯣꯏꯅ ꯁꯨꯅꯕ ꯌꯦꯡꯖꯔꯦ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯥꯎꯠꯁꯥꯏꯠ ꯐꯥꯎ ꯌꯧꯔꯨꯔꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯀꯥꯟꯅꯐꯝ ꯏꯈꯪ ꯈꯪꯗꯕ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤꯅ ꯀꯜꯀꯇꯥꯗꯩ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯏꯃꯥ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯤ ꯊꯛꯄ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏ ꯁꯤ ꯑꯃꯨꯛꯇꯪ ꯊꯛꯑꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯁꯤ ꯑꯃ ꯂꯧꯔꯒ ꯊꯛꯑꯦ ꯊꯛꯄ ꯍꯧꯔꯛꯄꯗ ꯏꯆꯥꯅꯨꯄꯥꯁꯨ ꯒꯥꯎꯠ ꯇꯧꯋꯦ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯗ ꯄꯤꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯏꯕꯦꯝꯃ ꯑꯩ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜꯗꯣ ꯊꯛꯄꯗ ꯑꯩ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝ ꯇꯧꯏ ꯑꯃꯒ ꯂꯧꯈꯤꯁꯤ ꯍꯥꯏꯗꯅ ꯑꯃꯃꯨꯛ ꯂꯧꯔꯒ ꯑꯃꯨꯛ ꯊꯛꯑꯦ ꯊꯛꯑꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯈꯣꯡꯌꯥ ꯁꯥꯔꯝꯕ ꯂꯋꯥꯏ ꯁꯥꯔꯝꯕ ꯑꯗꯒꯤ ꯀꯣꯛ ꯉꯥꯎꯕ ꯑꯗꯩ ꯈ꯭ꯋꯥꯡ ꯅꯥꯕ ꯊꯕꯥꯛ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯊꯕꯥꯛꯇ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯈꯨꯠ ꯁꯥ ꯆꯤꯛꯇꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯑꯗꯒꯤ ꯀꯩꯗꯧꯕ ꯂꯣꯏꯅ ꯉꯝꯃꯦ ꯑꯩ ꯄꯥꯠꯁꯣꯏ ꯄꯥꯔꯠ 1ꯗꯒꯤ ꯇꯥꯎꯔꯦꯝ ꯁꯃꯥ ꯑꯥꯏꯑꯣꯅꯤꯛ ꯃꯤꯅꯔꯦꯜ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯅꯥꯔꯝꯕ ꯑꯩ ꯊꯕꯥꯛ ꯅꯥꯔꯝꯃꯤ ꯈꯣꯡ ꯆꯠꯄ ꯌꯥꯔꯝꯗꯦ ꯑꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤ ꯃꯤꯅꯔꯦꯜꯁꯤ ꯊꯛꯎꯕꯗꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯊꯛꯎꯕꯗꯒꯤ ꯍꯧꯖꯤꯛ ꯍꯛꯆꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯂꯩꯐꯝ ꯑꯋꯥꯡꯖꯤꯔꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯨꯝꯅꯥꯛ ꯋꯥꯌꯦꯝꯕꯝ ꯃꯤꯡꯅ ꯕꯤꯃꯣꯂꯇꯥ ꯗꯦꯕꯤ ꯑꯩꯁꯤ ꯃꯃꯥꯡꯗ ꯑꯉꯥꯡꯈꯥꯎ ꯅꯥꯗꯅ ꯂꯩꯔꯛꯄ ꯏꯁꯥꯗ ꯂꯩꯔꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯛꯄꯁꯤ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯦ ꯃꯁꯤ ꯄꯔꯐꯦꯛꯅ ꯄꯨꯊꯣꯛꯄ ꯋꯨꯃꯦꯟ ꯀꯦꯌꯔ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯅ ꯐꯕ ꯍꯤꯗꯥꯛꯅꯦꯅ ꯈꯜꯂꯦ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯨꯝꯕ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯆꯥꯍꯟꯅꯤꯡꯉꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯨꯝꯕ ꯂꯥꯏꯔꯖꯕ ꯍꯥꯏꯕꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯀꯩꯗꯧꯕ ꯉꯝꯖꯗꯕꯀꯣ ꯃꯣꯏꯒꯨꯝꯕꯁꯨ ꯄꯤꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ